Lamjingba Finance, Salai, MDFI, SF na Chingbagi Mathakta Thijinnaba, Pulista Sinnakhre. Hawjik wathok oiriba Ponzi scheme ama oina lanai mioi kharana chalairiba bank institution singna depositor singda hanpham thokpa paisa handoktre haibagi complaint kaya tongragliba se Manipur lengang na lakhulakpa action da bank khara thijin humjinaba Imphal West Police ta Sinnakhre haire. The Banning of Unregulated Deposit Scheme Act 2019 gi makhada Commissioner Art and Culture na hidamasigi matangda Competent Authority ama oina haukiba April mangada Lamjingba Finance Nagamapal Manipur Development Financial Investment Kaisampat Scholars Finance kwa kaithel amade Salai teragi mathakta inquiry sathabinaba Imphal West Police ta wakat khibani haire. UGC na mahiroi singbu hanbu oina matam amatada full time degree course ani tawba yahankhre. Matam amata course ani tamningba mahiroi singi nungaiba paw amada chap manaba natraga tonganba university gi makhada matam amatada mahiroi amana full time amasung chap manaba level oiba degree program ani tawba yahanaba government awarep laukhre haina UGC gi chairman M Jagdesh Kumar na phongdokre. Mahakna makhata na phongdokibada masigi matangda akupa marol yauba guidelines sing athuba matamda issue tawbada natana mahiroi sing na lakliba academic session 2022-23 dagi hairiba option asi phanglagani haike. Press conference adu da mahakna phongdokibagi matungina national education policy da satra singbu tongan ba skill sing phangnanaba laukthokraba maramna physical mode ta matam amata da degree course ani mahiroi sing da paiba yahan khibani haike. Mahiroi sing na physical amasung online mode ta matam amata da degree program ani sathabasu yagani haina mahakna phongdokhe. Kumar na haikibada mahiroi sing na matam amata da paigadoriba program adu chap manaba level gi oigadavani haike. Khudam oina makhoina undergraduate ani natraga postgraduate ani natraga diploma degree ani matam amata da paiba yai haike. Guidelines sing ase institution sing da thakibaga makhoina chanagadaba mawongda institution aduna admission amasung exam tawjaba made karamba course sing tawhangadaba haibadu khanjaba yagani haike. Program sing aduge mahiroi singi attendance ke darkar oibadu college sing amasung institution sing na lepsagani haike. Paumi sing na course singi parikya phangjinabagi matangda hangbada masugi matangda de college institution aduna sinjagadavani haike. Laumi sing na puthokliba phawsing taifam leitabagi awaba koknaba cabinet mifamda khanaragane Niyom chumna lau singu tawriba laumi singda hargi awatpa amata lahelloi Chief Minister. Lamdam asigi fawgi sathok puthokliba tongan ba laumi miyamna puthokliba tongan ba makhalgi fawsing taifam leitre haibagi awaba ama mayoknariba se koknabagidamagta Manipur laingakna mari lainaba ministry ga tanaraba matungda cabinet mifamda puthoktuna khanaragane loinana niyom chumna lau singu bagi thabak tawriba lamdam sigi laumi singidamag hargi awatpa amata lahelloi haina Chief Minister N Birena phongdokre. More hospital dage nurse taret transfer tawkibadage ana layeng da awaba mayoknare. Doctor masing suna leitabada natana ultrasound amadi x-ray launaba mari lainaba technical staff suna leitre. Manipur gi maruoiba border town more da leiriba sub district hospital asida laifam thokpa doctor nurse technical staff sing amade hospital asibu ngak senabagi security personnel phauba leitabadage kangkhong saiba hospital amagi thakta leire hiramasigi matangda Manipur gi Chief Minister N Biren gi athuba mijeng changbiyu haina. More border town da leiriba tongan ba community sing amade hospital gi authority gi maike dage aikhoi gi more paumi da phongdorok le. Pawasina high sub district hospital more da leiramba nurse taret atopa mafam da transfer tawkhraga mahut thabiraktabadage hauzik hospital asida nurse leitabadage ana layengi lamda yamna chawna awaba mayoknare. Hospital asigi dental gi doctor ani leiramba dusu doctor ama transfer tawkibadage mahut tharaktre masida natana hospital asidagi nurse taret PIC moredage nurse ahum kaksingdagi nurse ani amade nurse ahum na atopa mafam amada transfer tawkibadage mahut thabiraktabadagi nurse leitabadagi hospital asida ayuk nungthil numidang khaidana pung kunmari ana layengi thabak pangthokpada aduki matik awaba haibadu oire masigi mathakta x-ray launaba staff ani lairamba dusu staff ama transfer tawkibadage mahut thabiraktana leire haire. Hauzik sub district hospital more da operation tawbagi khudong chaba phangdabadage miyamna Imphal tamna chatpagi awaba kayasu mayokna halle. Hospital asigi operation theater semgatuna minor operation kaya tawbagi thabak chatharamba dusu hauzik leptuna leire. Masida natana hauzik ultrasound launaba mari lainaba technical staff singsu leitre. More border town na si Imphal dage kilometer 110 lapna leiba mafamne.
मोरे सब डिविजन असिदा लैबा मियामना हॉस्पिटल असिदा अना लायेंगी थबक तौबदा नतना युमलोनबदा लैरिबा म्यांमारदगी मियोय कया लाक्तुना लायेंबगी थबकसु चथदुना लैरिबाने अमरोमदा हॉस्पिटल असिबु पुंग कुनमरी ngak senaba security personnel fauba leitre security leiringai matamdade hospital asida mayai kaba nisa chaba miyoy kaya changlakpada ningthina control tawba ngamlamme Haujikti control tawinaba security gi miyoy sing leitabadage doctor amadi nursing na pung kunmari ana layengi thabak sathanaba hotnabada apanba pirakadra haibagi chawna akiba phawre haire Maramaduna Chief Minister N Biren gi athuba minjang changbiduna hospital asigi haujik watuna leiriba doctor nurse technical staff matik chaba operation theater amadi laifam thokpa equipment sing ningthina thambiduna operation tawbagi khudong chaba phanganbiyo loinana hospital asi ningthina ngak senaba laifam thokpa security personnel sing thambiduna pungkun mari ana layeng bagi khudong chaba phanganba hospital ama ohenbiyo haire PLA gi laikhidraba miyoi mapan bu ningsingduna athauba singi ningsing numit thodam sairauk singda pangthokre kumja lising amaga chamapan marfuga nithoi gi April 10 da Imphal West District ki kodong pokpi da thokiba thodok amada lalaulo PLA gi miyoi mapan laikhidaba dubu ningsingduna ngasi athauba singi numit April 10 gi thoram thangwaiban gi chairauk singda laiba Manipur Martyrs Complex da pangthokre April 10 observation committee na sinduna Thangmai banda laiba chairauk singge Martyrs Complex ta pangthokpa thoba singi numit thoram aduda Manipur gi tongan ba mafumdagi lakpa miyoi cha kayana ngasi ayuk angan badagi hauna thoba singi mafamda haikat laikat tamkhe thoram aduda Manipur da laiba tongan ba phurup singi mihut sing CSO singge lusingba sing mahairoi sing amadi ahal angang kayana chairauk singda laiba thoba singi ningsing khubamda hai laikatuna laikhidraba singge mafamda ikai khumnaba utkhe Thauram aduga mari lainana kodong pokpi ge thodokta laikhidraba imung manunggi miyoi ama oiriba KH medana phongdokibade chahi khudingi kodong pokpi gi thodokta laikhidraba thobu singi mafamda haikat laikat tamduna lakhibane haikat laikat tambagi thauram asigi ayaba Manipur High Court na piduna chathavade thauram asibu Manipur miyamna mapung phahan bagi damak thagat pasu phongdokli haina mahakna makha takhe ngasigi thauram adu asoi angam yaudana ba Manipur police na ngak senkhe thauram adu bu saruk yaba lakhiba miyoi sing Red Cross Society Imphal West ki team amana ORS amadi singna chingba piduna mateng pangkhe ningsingba yai ngasigi thoram asida kodong pokpi ge lanfamda PLA gi miyoi mapan thawaina pontha pikhraba sing adu de kwa kaithel namairakpam laikai ge TH Kunjabihari amadi thodam loken hairok tagi paka kaisam patagi pakhang lakpa more dagi RK khorumba Haibong pokpi dage S Kamesor kwa kaithel Moirang Purel laikai ge khundrakpam chaubal Elais Rajendro Kagwa Naurem laikai dage N Rajen amadi Tera Sapam laikai dage M Prem Kumar ne Athauba singi khubam da haikat laikat tamduna saruk yakiba sing thagatpa phongdok sare RPF ing kumja 2022 April 10 athauba singi numit asida laioi khraba thauna faraba athauba singi khubam da mapungwaina chairauk singi thelda amadi Mafam khudingda leiriba thauba singi khubamda isa gi chillaba thawai sing thadoktuna haikat laikat tambada saruk yakhiba nungsizaraba chingmi tamme ahallaman ima ibel iche ichel isilinau club association institution amadi organization school amadi college ki oza sing amade mahiroi sing pumnamaki mafamda RPM na thagat phongdok sari haina aina thingkraba lalawlup asigi deputy secretary publicity Robin Khumana khuyek biduna thadorokpa cherol amana phongdorokle cherol aduna makhata na hai Numit sigi oina electronics media gi thomi sing transport ki thabak tawbiriba ichilinau ana layeng gi damag tengbang bikhiba doctor nurse amadi staff sing chingi akoi bada laibiriba ichilinau singi tengbang loinana Manipur police amadi traffic police ke ichilinau singna miyam gi aningba pamata ka henba thingba thambidana mathau pangthokibagi damag amasung lengbiragliba miyam bu ningthina ngak senbiduna chathokasin tawbada mateng pangbibagi damag RPF ki maikeidagi thagatchaba phongdorokle Athauba singi numit April 10 gi haikat laikat tambagi thoram RPF ki Thauburel Loisang Council Headquarters PLA gi General Headquarters Tactical Command Strategic Command 252 Mobile Battalion amadi atai unit Department Station sing loinana party ki Central Bureau SR1 SR2 SR3 amadi SR4 da laiba mafam singdasu athauba singi khubamda Yawolgi ikai khumnaba utuna haikat laikat tambagi thoram pangthokhe athauba singna ima laiba ki damak thawai ka thoktuna lanthengnaram ba sina
ngasi aikhoida siba kidana kathokadavani haiba yumpham adu thonbiramle maram asina athobasingna kathoklambagi mahi aikhoi khudingmakna ikai khumnapam thoi amade aikhoina su iraiba kidamak lepa leitana kathokpam thoi haiba wafam asina iramdam sigi phidam oiminarase aroibada haikat laikat tambagi thauramsing mai pangna pangthokibada chaupa thodang lobikhiba khudingmakki mafamdasu RPM na amuka na thagatpaga loinana ikai khumnaba utli haina cherol aduna makha tarak aroibada tabiriba pumnamakpu thagatjare